ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 50 ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯀꯣꯜꯀꯇꯥꯗ ꯂꯩꯕ ꯀꯣꯜꯀꯇꯥ ꯅꯦꯁꯅꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤ ꯍꯥꯏꯔꯤꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤ ꯃꯤ ꯑꯌꯥꯝꯕꯅ ꯆꯪꯅꯕꯗ ꯀꯤꯅꯩ ꯍꯥꯏꯅ ꯍꯥꯏꯅꯩ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯗ ꯁꯟꯙ꯭ꯌꯥ ꯍꯦꯛ ꯇꯥꯔꯛꯄꯒ ꯃꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯑꯃꯗꯤ ꯄꯨꯡꯆꯤꯛ ꯆꯤꯛꯏ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ꯫ ꯋꯥꯐꯝ ꯑꯁꯤ 1971ꯒꯤꯅꯤ꯫ ꯑꯅꯟꯗꯤꯇꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯀꯣꯜꯀꯇꯥꯒꯤ ꯑꯂꯦꯄꯣꯔ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯃꯌꯨꯝ ꯍꯣꯡꯂꯛꯇꯨꯅ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯗꯤꯇꯥ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖꯀꯤ BA ꯁꯦꯀꯦꯟ ꯏꯌꯔꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯕꯁꯤ ꯆꯠꯅꯔꯝꯗꯦ ꯑꯃꯗꯤ ꯃꯤ ꯑꯌꯥꯝꯕꯅꯁꯨ ꯐꯅ ꯉꯥꯡꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯅꯟꯗꯤꯇꯥꯗꯤ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛꯀꯤ ꯃꯃꯥꯡꯗ ꯑꯇꯩ ꯀꯔꯤꯃꯠꯇ ꯎꯔꯝꯗꯦ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯔꯝꯃꯤ꯫ ꯑꯅꯟꯗꯤꯇꯥ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖꯀꯤ ꯀ꯭ꯂꯥꯁ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯆꯠꯂꯝꯃꯤ꯫ ꯀꯣꯂꯦꯖꯀꯤ ꯁꯨꯇꯤ ꯊꯥꯕ ꯅꯨꯃꯤꯠꯇꯁꯨ ꯑꯅꯟꯗꯤꯇꯥ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯆꯠꯇꯨꯅ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯄꯥꯔꯝꯃꯤ꯫ ꯑꯅꯟꯗꯤꯇꯥꯅ ꯆꯠꯂꯤꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯅꯠꯂꯝꯗꯦ꯫ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯗꯤ ꯀꯣꯜꯀꯇꯥꯒꯤ ꯀꯣꯜꯀꯇꯥ ꯅꯦꯁꯅꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯝꯕ ꯂꯥꯏꯕ꯭ꯔꯦꯔꯤꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯚꯥꯔꯠꯀꯤ ꯑꯆꯧꯕ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯣꯜꯀꯇꯥ ꯅꯦꯁꯅꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤꯁꯨ ꯑꯃꯅꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ 1971ꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯑꯅꯟꯗꯤꯇꯥꯅ ꯃꯪꯗꯐꯥꯎ ꯈꯜꯂꯨꯗꯕ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯅꯟꯗꯤꯇꯥꯒꯤ ꯃꯌꯨꯝ ꯑꯗꯨ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯥꯞꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯗ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝꯗꯁꯨ ꯈꯔ ꯊꯦꯡꯂꯞꯅ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯤ꯫ ꯅꯣꯡꯃ ꯁꯟꯙ꯭ꯌꯥ ꯑꯃ ꯑꯅꯟꯗꯤꯇꯥꯅ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖꯀꯤ ꯑꯦꯁꯥꯏꯟꯃꯦꯟ ꯑꯃ ꯁꯦꯝꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯕꯤꯖꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗ ꯃꯍꯥꯛ ꯃꯇꯝ ꯑꯗꯨ ꯀꯔꯝꯅ ꯍꯧꯈꯤ ꯍꯥꯏꯕꯗꯨ ꯈꯪꯍꯧꯗꯦ꯫ ꯁꯟꯙ꯭ꯌꯥꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯗꯨꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯅ ꯑꯅꯟꯗꯤꯇꯥꯕꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯎꯈꯤ꯫ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟ ꯑꯗꯨꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯦꯝꯃ, ꯃꯇꯝꯁꯤꯁꯨ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯦ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯣꯗꯅ"꯫ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯅꯟꯗꯤꯇꯥ ꯃꯍꯥꯛꯀꯤ ꯑꯦꯁꯥꯏꯟꯃꯦꯟ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯅꯟꯗꯤꯇꯥꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯅꯟꯗꯤꯇꯥꯅ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯃꯠꯇ ꯆꯪꯈꯤꯕꯗꯤ ꯎꯔꯝꯗꯦ꯫ ꯍꯥꯏꯕꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯗ ꯃꯍꯥꯛ ꯅꯠꯇꯅ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯤ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯟ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯑꯃꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯅꯟꯗꯤꯇꯥ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯤꯔꯁꯨ ꯀꯤꯅ ꯃꯈꯣꯟ ꯑꯗꯨ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯇꯞꯅ ꯆꯠꯂꯝꯃꯤ꯫ ꯑꯅꯟꯗꯤꯇꯥꯅ ꯕꯨꯛ ꯁꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯕꯗ ꯃꯍꯥꯛꯅ ꯕꯨꯛ ꯁꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯤ ꯈꯣꯡꯎꯞꯀꯤ ꯃꯃꯤ ꯑꯃ ꯇꯥꯕ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄꯗꯤ ꯈꯣꯡꯎꯞ ꯑꯗꯨꯒꯤ ꯃꯃꯤ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯃꯨꯠꯂꯝꯃꯤ꯫ ꯑꯅꯟꯗꯤꯇꯥꯅ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯕꯗ ꯀꯤꯃꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯉꯣꯟꯗꯒꯤ ꯈꯔ ꯊꯥꯞꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯅꯟꯗꯤꯇꯥ ꯀꯤꯃꯟꯈꯤꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯔꯤꯕ ꯑꯗꯨ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯃꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯤ ꯑꯃꯠꯇ ꯂꯦꯞꯄ ꯎꯔꯝꯗꯦ꯫ ꯑꯅꯟꯗꯤꯇꯥꯅ ꯃꯃꯤ ꯑꯗꯨꯕꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯝꯃꯤ꯫ ꯑꯅꯟꯗꯤꯇꯥꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯥꯏꯀꯩ ꯑꯃꯗꯅ ꯃꯤꯁꯨ ꯑꯃꯠꯇ ꯎꯕ ꯐꯪꯗꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨ ꯎꯔꯨꯕꯗ ꯃꯁꯥ ꯄꯨꯝꯕꯒꯤ ꯇꯨ ꯑꯗꯨ ꯆꯞ ꯌꯨꯡꯂꯝꯃꯤ꯫ ꯑꯃꯗꯤ ꯃꯍꯥꯛ ꯀꯤꯃꯟꯗꯨꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗꯒꯤ ꯃꯈꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ Keep silence. ꯃꯤꯁꯛ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯑꯅꯟꯗꯤꯇꯥꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯋꯥꯏ ꯑꯃ ꯍꯥꯏꯕꯗꯤ ꯚꯨꯠ ꯑꯃꯗꯤ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ꯫ ꯑꯃꯗꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕ ꯉꯝꯈꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯕꯗ ꯑꯅꯟꯗꯤꯇꯥ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯅꯣꯠꯁ ꯊꯝꯂꯝꯕ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯃꯗꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯕꯦꯒꯇ ꯍꯥꯞꯆꯤꯟꯗꯨꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯃ ꯋꯥꯠꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯦꯕꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯇꯦꯕꯜ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯤꯚꯝ ꯑꯃꯗꯤ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯒꯤ ꯃꯥꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯆꯧꯕ ꯔꯥꯎꯟ ꯍꯦꯠ ꯑꯃꯁꯨ ꯎꯞꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨ ꯂꯥꯏꯔꯤꯛꯅ ꯀꯨꯞꯁꯤꯜꯂꯝꯃꯤ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯝꯅ ꯉꯛꯄꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯅꯟꯗꯤꯇꯥꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯑꯅꯟꯗꯤꯇꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯂꯝꯃꯤ꯫ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯀꯔꯝꯕ ꯁꯔꯛꯇ ꯂꯧꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯅꯟꯗꯤꯇꯥꯅ ꯀꯤꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯕ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯦꯗꯥꯝꯕꯨ ꯃꯃꯥꯡꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎ ꯎꯗ꯭ꯔꯤ꯫ ꯃꯦꯗꯥꯝꯅ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩꯒꯤꯅꯤ"꯫
Ngaihaki oinadi nupi adu Ananditana ngangliba wasing adu amata tadabagum tumina famduna leirami. Adubu nupi aduna lairik adu haidoktuna Ananditada yenglaklami. Nupi adugi masak adu British nupi amaga chap manarami amadi yamna akibagi masak ama oirami. Nupi adugi mamai adu ngosok gaurabi amadi imag maksilami. Ananditana mahaki lairik adu lauge haiduna hek taupaga mahakna nupi aduna famliba chair adu ubada pungangaklami. Chair adu laimaidagi fit amamuk mathakta leirami. Chair adu malangda paituna leirami. Ananditana madu pumna magadu ubada thajaba ngamlamde amadi mamidadu ani ahumlak usilaga mahakna uribasi mangdi nateko haiduna khalaga amukasu nupi aduda yenglami. Adubu mahakna uribadu asengbani. Madu pumna magadu ubada Anandita thajaba ngamlamde amadi pungangaklami. Nupi aduna Ananditada yamna munna yengduna famduna leirami. Nupi adu wasu amata nganglamde amadi Ananditagi lairik adusu piraklamde. Ananditana madu pumna magadu uraba matungda mafam adudagi chatkibana phagani haiduna khalami amadi maning leithoktuna library adudagi chatki haiduna hek tawbada nupi aduna Ananditada mafam adudagi chatkinu haiduna hairaklami amadi mahaki lairik adu piraklami. Nupi aduna wa amasu hairaklami. Wa adu tabada Anandita thajaba ngamlamde amadi masa pumbagitu adu chap yunglami. Nupi aduna English maronda mahak ing sok lising amaga chanipan ka kunthra mangada governor oiramba General Lord Menscaf ki nupini haiduna hairaklami. Lady Menscaf amadi mahak chahi chamaga yankhaidagi numit khudingi library aduda lairik paba lai haina so hairaklami. Adubu mi pumna magna chatkraba matungda Ananditana mahakna uribadu Lady Menscaf ni haibadu thajaba ngamlamde. Adubu mahakna uribadu tasengna ahingba Lady Menscaf makti dalamde. Lady Menscaf ki thawai oirami. Numit adugi nungthang aduda Ananditana ukibadu bhut ama oirami. Lady Menscaf ki thawai aduna lairik adu pirakpaga Anandita lairik adu lauduna yamna thuna library adugi manungdagi chenthoraki amadi library adugi security guard aduda mahakna library adugi manungda urakhiba amadi takiba sing adu loina tamlami. Anandita ge wahai sing adu taraba matungda security guard aduna library adugi manungda Lady Menscaf ki thawai adu karamna amadi kamdongna laikhibano haiba adugi asengba wari adu lirakhi. British Bharat ki governor oiramba General Lord Menscaf ki nupi Lady Menscaf hariba nupi asi lairik paba yamna pamjarami. Maram aduna hojikna Kolkata National Library haina khangnariba library asi mahaki khwaidagi pamjaba mafam ama oirami. Mahakna sikraba matungda phau library asida mahaki thawai adu koipai paiduna lei haina so hainei. Library asida satra singna lairik paba loiraba matungda lairik sing adubu mafam chana thanamdrabasu mathangi numita lairik sing adu mathanta masa masagi mafamda leirami. Haibadi Lady Menscaf ki thawaina laklaga lairik sing adubu masa masagi mafamda thanami haina so hainei. Numit adugi nungdang adugi thokdok adugi matungdagi Anandita adugi matikta kirami haibada mahak amuk hanna Kolkata National Library da amuk hanna chatke haituna khankhide. Ananditana library adugi manungda ukhiba sing adu mahak mathanta natana library aduda lakhiba satra kaya amanasu ukhre haituna hainei. Library adugi staff singna library adugi manungda boot bread lei haina so hainei. Kanagumba mana masak udaba mi amagi mami urami amadi kanagumba mana mina chatpagi khonjel tarami. Hairiba wafam sing asi mi ayambana thajanade adubu wafam asi achumba oiramloi haina khanbasu chumgani haina khanjade. Maramdi ingsok lising aniga tarada library asigi building adu repairing tawpa matamda yamna ngakpa amadi thajaba ngamdaba library adugi maramda khangba ngamkhi. Library adugi ground floor da ka macha ma fangnakhi. Ka aduda thongnau amadi nungsit chamfam amata leiramde haina hainei. Ka adu karigi amadi kedoboki sakhibano haibadu kanamatana ngasi phawbo khangba ngamdri. Maram asina Kolkata gi National Library hairiba library asi Bharat ki khwaidagi akiba haibadi haunted oiba mafam singi manungda amani haina hainei. Wari asibu karigumba mayamna pambi pataragadi channel asibu subscribe tawbiramu amadi video asibu like and share amomta tawbiramu. Mathang video da anopa episode anopa wari amaga loinana unarasi habasiga loinana yengkopam loyang anbana mayam pumna maktaki kaina bagya thagni sari.